Arambai Tenggol Unit 5 Heirok Amadi Sceasdo Club Anina Handak Assam ki Tinsukia Sadiya Lachit Stadium da pangthokiba Kunmari Suba North East Zone Boys and Girls Kho Championship 2025-26 da champion oiraba manipur ki kho team amadi official sing botaramna okre Heirok part 2 bazar da pangthokiba thoram da manipur ki team da Heirok tagi saruk yakiba nupa ki team da KH Rakesh KH Sachin SS Punsiba Amadi runner up Taraklaba Nupigi team captain Oikibi TS Malem Nganbi Amadi Nupigi team coach Oikibi SS Aris Amadi Heiroki players Singbu Takpi Tambibagi Tabak Tauba KH Boybu Taramna Oki Ngasigi Thoramada Arambai Tenggol Unit 5 Heiroki Game and Sports Ki Thau Puba Kaisham Denina players Singda Lingan Fi Piduna Puning Tawaki players Singbu Opagi Achamba Thoramada Masing Yamlaba Club Ki Thomi Sing Arambai Tenggol Loi Sing Mairapai Sing Punna Saruyaki